Hello ma'am. ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄ꯭ꯔꯊꯅꯥ ꯇꯧꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯉꯁꯤ ꯊꯥꯖꯔꯦ. ꯃꯌꯥꯝꯅ ꯄ꯭ꯔꯊꯅꯥ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩ ꯄꯩꯁꯥ ꯀꯔꯤꯝ ꯂꯩꯇꯦꯕꯀꯣ ꯃꯌꯥꯝ. ꯑꯗꯨꯕꯨ ꯉꯁꯤꯁꯦ ꯑꯩꯒꯤ ꯁꯦꯟꯐꯨꯁꯦ ꯑꯃꯨꯛꯀ ꯂꯧꯔꯦꯕꯀꯣ ꯃꯌꯥꯝꯅ ꯄ꯭ꯔꯊꯅꯥ ꯇꯧꯕꯤꯕꯒꯤꯀꯣ ꯑꯩꯒꯤ ꯁꯦꯟꯐꯨꯁꯤ ꯉꯁꯤ ꯑꯍꯥꯟꯕ ꯑꯃꯨꯛꯀ ꯂꯧꯔꯦ. ꯑꯗꯣ ꯑꯩꯅ ngasi sizindabasu yengkhrebako trace tawkhre mayamna prarthana tawbibagidmakta mayam puthagatchari mayam adu aigi machine se welding machine se mayam leijare ko aina sinnarabne hojik se sinebaka auto power mamandi hongbani adu quality leite adubu sahi ama muk sinnabasu yabagi condition legani mayam si ai lojare silawre ko mayam mayam harawe aidi lawba ngamroidra khanbani mayam dukan dagi solaga purakpane mayamna prarthana tawbibagidmakta yam hainenga leitana thagachare mayam. adu sipparga muka thabak se ngasi suge tawbani ngasi suba nangdre ngasai auto amada ina sobagi ngasi gi kulangkang tawhre mana mayam yam harawe mayam laibagi tamakta aisi mayam da prarthana gi tawbagi tamakta ko aisi yam phaba ma aingonda phaba ma oire. adu mayam gi tamakta soina prayer tawbigini mayam ngasi gidi lairabani na ai thabak che muka continue muka sudab tare hayagdagi ko mayam aigi imau nupi ne masak su fajabani mayam bye bye tarka bye bye mayam bye bye mayam ngasi gidi blog se si laire haina mayam da show tawjabane ko mayam na prarthana tabikhre haina ai thajabagi matung inna ko mayam adudi ngasi gidi thamjarage bye bye.